Mingshel Manipuri ngasi miyam gidamakta pujarakliba wari asigi maming Kanadasu haidokanu. Wari asi matau karamna pikliba nupa masa amana magi punsida yam sauna mai pakpa ngamkibagi uliba wari amani. Mangan kawa nupa masa ama apikpa kungang amada lairami. Mahagasi yamna haisingba honaba kanba asa yamna zawpa nupa masa amani adubu mahagasi wa yam ngangali. Magi makokta anawba wakalama lakpa matamda mahag tumina layba ngamlamde. Mana tawgadriba plan sing adu bumi pung kudimakta loina haidoklami. Mangonda arot pahaibasi amata laite. Magi nungsinabagi wari, larik tamlupagi wari amadi magi punsigi pandam sing adubu magi marup mapang singda loina haidoklami. Mangal na kalami mana sumna tawba sina mangonda puning lausing thongna pangan kaya hapangam libani. Amadi mayamna magi plan sing asibu thakat pirakpa phongdorokpa matamda mahagna yamna harau jarami. Mahaki marup singna magi idea sing asibu thakatpa phongdok pirami. Imung manung mari mata amadi sagai natai singna mahakidamakta yamna sauthokpa phawjirami. Oja singnasu mahaki pandamasi phangma ngamnabagidamak yamna mateng pangbirami. Adubu punamak sigi tayonabada mahakna pamliba pandam adu amatta phangma ngamlamde. Nongmadi mangana si tawpham khangdraduna khungang adugi laisang amada laklami. Mafam aduda yamna lausing leba ahal oirba nupa amasu leirami. Mahaki maming asibu khungang adugi miyoi singna guruji haina kaurami. Guruji na mangal na magi marup mapang singda tungda tawgadaba amadi magi punsigi pandam kayabu haiduna lairikanda kayarak thengna khirami. Laisang aduda guruji na mangan mo uba matamda kauksinduna hanglaklami. Isa nupa nangna matam pumbada nangi manglan sing adubu nangi marup mapang singda haidoktuna lagli. Nangna pamliba nangi manglan sing adubu kariguma matamda phangma yaukibra. Mangalna ikaina mamairu luktharaga hairaki. Guruji aina aigi angam mathakta honnaduna aigi pandam sing asibu phangma ngamnaba kanna honai. Adubu amata phangma ngamde. Masih tabada guruji na mamonok laga hairaki. Nangna karigidamak nangna pamliba pandam sing adubu phangma ngamdribano haibadu khangnaba ai wari ama lige munna taw. Matam kuirabagi mamangda khungang amada yamna honnaba kanba mani ko laumi ama leirami. Mahagasi yamna lairari adubu honnabadi yamna kalli. Manina mahi marong fajana hauba ngamgadaba yamna fajaba lawpham ama leigi haibagi mang ama manglami. Mahagna numit khudingi kanna su nomduna madudagi phanglakpa sen sung adubu tungsanjarami. Mahagasi wakan yamna siatpa amadi mana tawgadaba thabak sing adubu Kanadasu haidokandaba misak ama oirami. Khungang aduda lairiba misingduna manida nangna karigidamak asuk kanna thabak suribano hanglakpa matamda manina mamonok laga khumlaki. Matamna nongmadi soidana khangalakani. Sahi kaya haukre hojikti mani asi yamna phajaba lawpham ama leiba ngamjare. Mafam asida manina mahi marong ningthijana thajanduna yamna phajaba mafam ama semgatpa ngamjarami. Kunjasing asina manina asuk sauna mai paklakpa asida yamna ngakpa phawrami. Nongmadi manigi marup amana magi mayumda laktuna hanglaklami. Karigidamak nangna tawgadriba thabaksing asibu Kanadasu haidokdribanu. Manina mamonolaga yamna phajaba pakhum ama pirakhi. Nangna nangi manglana adubu kanagumba amada haidokkiba matamda thawdok ani tholakani. Ahanbada miyamna oida padaba kaya haijilaktuna nangi pungning sonthanaba honnarakani. Ani subada nang energy adubu thabak tawbada sijinabagi mahuta wa ngangbada oina sijinadokini. Tuminna leiba sina aikoina pamliba pandam adubu ngak senuna thamba ngamlibani. Wahai haibasi tenjai ama kummani. Amukta ngangthokraba amuk hana halagu haiba yaroi. Manina makhata na hairaki. Aidi wa yamna ngangba pamjadei. Aina mai paklaklaba matamda miyamna khangbibaduna hena pami. Wari asi tarubada mangana tuminna khanduna leirami. Tanja asida gurujina hairaki isa nupa nangna nangi panam adu kanagumba singda khangaluba thoklabadi thawdok ani tholakpa yai. Mipung kudimak nangi mai pakpada haraupdaba natte. Nangbu mai pakpa pamdaba miyoi kaya nangi akoibada leiri haibasi nangna kawganu. Makhoina nangbu mai paktanaba puning sonthagadaba wahi wata kaya hairakani. Masina nangi panam adu phangnaba honnaba matamda ayet apan kaya pirakkadawribani. Ani subada nangna yamna ngangthoklaba matamda nangi honnanambagi chang adu hantharakani. Nangi wakhalda nangna pamliba adu phangkhiba amagumna phawhanduna nangi thawna adu hanthahangadawribani. Hojikti mangal ase mana maithiribagi maram adu khangma ngamlami. Magi phajakhraba plan sing adu mingonda haidoklubadagi magi wakhalna mai paklaba amagumna nungaina laikhibadagi magi honnanambagi thawna adu hanthakibani haibasi mahakna mayak sengna khanglami. Asumna khalamlaga mangana guruji da onsellaga hanglaklami. Guruji ai hojik aigi phatraba hainabi si thadoktuna anauba bunsi amada hingba ngamgadra. Gurujina mamonok laga hairaki. Aikoi miyoibana tawge khankrabadi tawba ngamlidaba thabak amata laite. Ngasi haiba numit asidagi wa yamna ngangbagi mahuta nangna pamliba pandam adu phangma ngamnaba thabak oina tawgadabani. Waina mai pakpagi nungaiba adu mahut silal loidabani.
Nangna pamliba pandam adu thabak oina onthokhtuna nanggi marol thoktraba thabak adugi mapauna mipum khudimaki nakongda singja huin yehen ngadabani. Numid asdagi mangana se anauba lambi amada chatpa hawkhirami. Magi manglan amade magi tawgadaba thabaksing adubu Kanadasu haidokidre. Masigi mahutta mana pamliba thabak adu phangma ngamnaba kanna honakhirami. Kanadaba wathi waremgumba khana nainabagi thabakta mangana saruk yakidre. Hawjikti mangana se wangangandaba masagi mathauda pungning changma ngamba misak ama oikirami. Matam kaya hawkhre mangal hanaga manadaba yamna honglaba misak ama oirami. Mana pamliba pandamsing adubu tapna phangma ngamba yamna confident oiba misak ama oiraki. Hawjikti magi marup mapangsingna mabu thagatpibagi mathau tadre. Kanana thagatpidrabasu mana tawgadaba thabaksing adubu ningthijana tawba ngamjarami. Makoigi final exam haidorakpa matamda mangalna makok thongma ngamjarami. Mahakna asuk chauna mai palakpa asida ipung khudimangna ngakpa phawraduna asumna hanglaklami. Nangna matau karamna asuk chauna mai pakpa ngamlibano. Wahang asida pangana mamonoklaga maki gurujina haikiba wafam ama ningsinglaki. Taibang palasi kalak chawbani. Nangna pamliba pandam adu phangge hairabadi Kanadasu haidoktana pandam adu phangma ngamnaba kanna hotnau. Asumna nungairaba wari macha asi matang asida loisanjare. Wari macha bu pamiba ichin inausingna channel asibu subscribe tawsanbeduna support tawbiyo haijari.